Bollywood asi loikre. South ki film industry singa sina Bollywood tagi asuki matik khumang jauksina chatpa habadu oire. Regional cinema asi regional cinema am oidre. Hojikti masi national cinema amagi thakta yorakle. Hairiba singa si yenguraga Bollywood asi loisilakle haige doribra. Mayamna video asi dagi Karigidamak Bollywood na Shauran gi film amadi makoi gi actor singa sibu reject tawribano. Matau karamna Bollywood na makoi gi matau tammi aduga makoi na national sensation ama oiba ngamlibano. Bollywood asi karamna lekha taraklibano haibagi matangda mayam punna bhab tamina kisi. Ahanbada mayam da hajironge Bollywood asi asengba manate. Los Angeles dadi Hollywood haina mingthonba actual place ama lei mafam duda film studio kaya ama su leiribani. Mumbai dadi asigumna mingthonba jaga ama leitabra haina khali. Tasengna harabada Mumbai gi local industry sing asi tapna Mumbai dagi hongdokhi. Bollywood asi mafam jaga ama nate. Bollywood asi status quo amani. Adubu matau karamna Mumbai asi film capital ama oiramlibani. Masi pumnamak power na ohenbani. India pumnamakta electricity gi issue leingai matamda Mumbai dadi city sing adu power supply ngambagi changda leikhabe. Chap manaba situation asi Bengal asu lerami. Maram asina ayamana ngalingai matamgi film sing asi Mumbai amadi Kolkata da puthoklamlibani. Adubu hojukti electricity amadi film gi power asi India sinba thungna sandokhrabani. COVID-19 pandemic ki mamangda India da chahi khudingi film 1500 dagina 2000 fawa puthoi. Chahi kharagi mamangda hariba film sing adu tangkhai ama henadi Bollywood film nga torami. Maramdi atai karigi nate paisa baiba film producer sing asina khalli madudi Hindi da putokpa film sing asina miyoi ayamada ihonba ngamgani haiba wakhalon asini. Mi yamba haibasi so yamna utkadoribani. So yamna utpa haibasina paisa amuka henda tanigadoribani. Actor sing asina karamba oigani sak fajaba amadi Hindi da perfect oiba haibasini. Story sing aduna kamdo boigani India gi acho acho sahar da thokpa wari sing oigadaban. Asumna leiribe actor sing amadi wari sing asi hariba formula sing asiga chanarakta asidagi Bollywood na reject torpa horkiban. Adubu hariba niyom sing asi asum chattuna leiba taragadi hiram amada natragana hiram amada yengingakta amadi hanjin na utpana chingba kaya asi thorei. Somdana babop singna anoba kaya pamlaki. Ariba chap manaba wari sing da yumfam oiba film sing asibu boring chuba horki. Asumna 2000 aswai dagidi rejection na yomlam laba Bollywood film gi wari sing asi imitation habadi matau tamba horki. South Indian movie kaya asu Hindi da nauna namba horki. Hariba experiment sing asida risk oibagi chang asi asuki matik nemi. Maramdi matau khaktani makona tamgadoribasi. Hanadagi hit chattuna laikhraba aduga mayamnasu khangnarba wari da yumfam oiduna remake tawduna putorakpa Hindi film kayadi asuki matik pawa haibadu waiki. Adubu ayamba matamda actor sing amadi director sing manadabana maram oiduna hariba experiment kaya amadi fail oiki. Sairat haribasi highest grossing Marathi film amani. Adubu masigi Hindi remake film masidi mayamna pamnaba haibadu waiki. Maramdi hariba remake film masi original film ga chap manai haibadu tasengna ata afongna haibadu waiki. Sairat matam aduda yamna maru oiba film amasu waiki. Masina mamangda amukta tawkhidiba kaya proof tawkhi. Anauba director anauba cast tongan balon na phongkhiba sing adu audience singna yamna pamnaba haibadu waiki. Film masida yariba isai asisu super hit chatpa haibadu waiki. Film masina namada rupees 4 crore kakta changki hairi aduga film masina tankhiba asina 110 crore box office collection tawki hairi. Adubu wari asina India gi biggest film franchise amabudi kautokpu chumloi. Bahubali na financial record pu thugaiki asida natana language barrier asibusu thugaiki haibadi loan faunglaba ngamdabagi problem asisu lehenkhidi hajabani. Adom khangbibra Bahubali asi release tawkiba matamda loan tara henbada release tawki. India da leiriba loan khakta natana Japanese, Chinese, Taiwanese, French, German amadi Spanish da power release tawki. Bahubali rupees 650 crore changna namjaba taragasu film asina rupees 1800 plus crore hena tanba ngamki. Asumna South Indian film sing asina technically superior oi habagi mayek larba khudamdi Bahubali asisu amani. South Indian gi film industry singbu mayamna pamnarakliba aduga mayamna sak khangnaba helaklibagi maramdi makoi gi discipline asinani. Yamna chawba star ama oigera sport boy dagina director fawba se akaknaba schedule ama follow tawba asin. 2017 da release tawkiba Telugu film Bahubali asina ahanba oina India gi highest grossing film ama oiki. Masina regional film na hena asuki matik mapangang kalak lai habadu takpani. 2018 dana Tamil film 2.0 habasina oiki. Aduga 2021 dana Puspa 2022 dana RRR haribasina oiki. Makoi sing asi box office ta top list ta leiba ngakta. Ngasi dagina chahi ani fawbagi mamangda film natragana web series ama Hindi natragana English ta fangdaba habasi yarom loi hana khal. Aikoi K drama, anime amadi Malayalam film ke amasu yengi.
अदुबो हौजिक्ति अखोय लैंग्वेज की बैरियर हैबदु अमत लैट्रबने ngaliगे matαμda hindi cinema na box office ta 44% kanduna lerambadu hojikti 27% da haithakre South Indian film sing asi chumnagi film ama khaktana tana audience sing da experience amasu oiradi 2020 da Parasite hariba Korean film asina Oscar award phangma matamda film asi gi director na asum haiki amuktang nahakna in samma muktang wangba subtitle asi overcome tawkiba taragadi nahak mahok tongan ba nungai nungarba film kyasu soidar maki mi eng tarakani haba asini mathakta pankriba wahi sing asi India gi cinematic revolution asiga yamna mari leina wo wafamni hojikti regional cinema kaya ama national cinema gi thakta oiragle cinema habase chumnagi wahai gi cinema khakta habadu natti masi aikoi gi society asigi sakyeng mingsen gumba amani aduna cinema na society amagi saruk amma khakta takadaba natte matam amada Bollywood na reject tawkraba film kaya ama hojikti Bollywood na copy tawduna makoi dagi hendaba yade haidun honaraktaba natte losilakpasida aina Bollywood loire habasida mayamna Hindi film sing asibu loire haina khanbiganu aina hajabadi makoi na sizinariba audience singbu boring chu halliba niyom sing adubuni mayamda interesting oraba video kya puduna lakpada mayamna thawai happy boy na channel asibu support tawbiramu